Chief Minister N. Biren Lamdam Asigi Meeyam the Union Home Minister Khangba ward Khombagi rally mapung phahan kibagi damang Thagatpa Amadi Toubimal Khangba Utlakli Manipur kaibagi wafam machet amata yahondana athuba matamda Prime Minister Narendra Modi gi ahum suba term lakpa matamda state asida tangdu leitaba lakna ba hona ba haibasi lenga ki priority ni haina Union Home Minister Khangba Meeyam da thamlong khre haina Chief Minister na apen ba phongdokhi CM Secretariat ta Paumi Singa Unabada CM Biren na sahana fongduk lamba wafam palladuna hiram amata da Manipur gi apun besaktam kaihaloi apun besaktam ngakani haina thorakliba haibasi BJP ni haina Union Home Minister na fongduk lamba asana Lok Sabha mikhal gi matang da nainabagi matam loide haina lawi haikhi amaram the election gi manifesto da separate administration haiba wahi fawba Panaba Party Kharada Yauri Haina Wafam Chief Minister na Thamladuna BJP gi oinadi separate haiba wahai ama fawba yaudana Manipur Meeyam gi apamba wafam Union Home Minister na thamlam khibani haina phongdokhi Mana Manipur gi lairiba praja Meeyam ima ibel singda yamna achauba thajaba amasu pirami madudi Manipur gi kaiba gi wafam machet ma yahondana Athuba matamda Narendra Modi ji ki ahum suba tam hek lakpaga Manipur da peace porna bo hona payo se adugumba Narendra Modi ji lakadoriba sarkar du gi priority ni haidana adum thambiram khrabani aduna ngasi nungsa maruk tu da arap jaga kaya da gi lengbi raktana chau khraba pa khraba lampak tu pura full ohen bidana lambi sorokta nungsa khanguna airport gi na sorokta lepaga wopi kiba national flag paidana Bharatiya Janata Party ki flag paidana Nuksa gi awana khang ki mayam punamuk pusu ai gi maikai degi party ki maikai degi mayam buhanna nei thagat chari